Anoba Lengak asida NDA Alliance asina Pangal community gi Maraktagi amabo Minister Pham Pidrabadi NDA Alliance asina India gi atai state singda tawbagumna Manipur daso MEITEI Pangal SINGBU Meraibire Lougani haina All Manipur MEITEI Pangal Youth Association na thadorpa serol amana khangalakli serol asina makha taraduna hai matam sangna representative government muthatlaga president rule awa saitheng nangluraba matungda lamdam masida popular government ama laklabaso thenglabaso thengna lup asina taramna OE amasung thagatpa phongdorkli iramdam Manipur kanglai pak asida sahi kayadagi furup kaya punna nungsi sanana amata oibagi mateng pangladuna lakli loina na Pangal community ase lamdam masigi ningol masani iramdam masidagi haurapani Manipur constitution sembadasu Pangal community gi reservation ahum thamduna mapung faba lengak oihanduna laki adubu lamdam masida ingkumja lisinganiga taraga tareta NDA Alliance ki lengak lakpadagi Pangal community gi Maraktagi minister am fawba haptana salaiba horkibani anoba lengak asida deputy CM ani thamlaga Pangal MLA singi Maraktagi MLA ama fawba ministerial representative thamdaba haibasi Pangal community bo namthanaba honabani haina serolasina makhatari